अहानबद थाजनवाइब मरुइब पांग तंगाना मैम थमजगे चुसापुर की बंगलो विलेज की militant singga मंगा सुब Sikh Regimentga nongmei kapnakhre hairi hairiba thawdo asi nongai matung thokibani loinana Kuki militant singna landa silakpani haina thajane oiriba pawmana makhatari amaromdana cycle gi ex MLA yamthong hawki bomb bokhaibada sokpadigi cycle PHAC da pukatna lekhanakhi haibigi matungda ex MLA yamthong hawki माके लोइना बिनुपी बॉम्ब पोखाइबगी असोकपदुन मरम ओइरगा लेखिद्रे हाइरि थाउदोसगी मतांग यामथोम हाउकिपना सकूल पुलिस स्टेशन दा हाइरिबा थाउदोसगी मतांग सिदा थिजननबा आइबसे पिसिंदुना वोकटख्रे हाइरि मयाम पुना नौबा अपडेट ngamiनसी मणिपुर टॉप चैनल की मैकेरिगी मरुएबी ई पाउसंग मयामना थमजगी अहानबदा ऑल पॉलिटिकल पार्टी की मिफम कौगदबनी PM उननब स्टेट लेंगना थौरांग तौगदबनी CPI All political party की मिफम सुंगसोई सोइदना कौगदबने मसुम प्राइम मिनिस्टर अमदि यूनियन होम मिनिस्टर उननबा मणिपुर लेंगना थौरांग तौगदबने हाइना CPI मणिपुर स्टेट काउंसिल की सिरोल अमना फुंगदोरपग लोइना रिलीफ कैंप सिंग द लाइदिबा लंजेनरब सिंग खुदक्ता मयुमदा हंजिलहलो हाइनसु तक्सिलक्ति पनम पाउसी दिगला खुसरगा CPI मणिपुर स्टेट काउंसिल की ऑफिस सेक्रेटरी TS रोबिंद्रो न थदोरप सिरोल अमन हाइ ngasi irabat bawon famkiba CPI Manipur State Council gi constituency punamak saruk yariba party gi State Council mifamna amukasu hana Manipur gi wathok loisinba ngamdraba state asigi chief minister masana paidiba phamasi moral ground thadopam thokle haina akan mawa pham phungdonaki tha taraga manga suraglaba mihat mipun yumai thabagi thawdo asinga sisu adumak thoktuna sangthrakli Manipur की लाइफलाइन ओरिबा NS अनिमा ngasisu hangdokpa ngamdri madugi khudam press media singna sizinagadaba paper kangpokpida mai thadon khiba haibisi CM masa ikai pamthoklabane assembly gi floor handakta masa mama thaudang pauksi gi editor oirami awaba kya thengna khiyaki masana woroisin purakpa ngamdabadagi pauksi singi CM maya mai thankhiba haibisi khwaidigi aswan madu lenga lusingliba CM na khangpam thokpane National Highway sing ningthi na ngak seli santigi saktam oirabani haibisi pangang ngangbani hena yumpham yaudabani chief minister masamak jiribam da wathok lanthok kanchilaglaba matamda satnaba tharang toki adubu CM satang khidi madugi maramdi National Highway kunthraga tarete Kuki militant sing ne action oina security sing satpada nongoi kapsilakhi loidana mahau langpok thokraba petroleum puba gari singda Kuki sing nongoi kapsilakpadagi thaukan yu tharakhi Assembly the opposition MLA sing Manipur gi wathu a solution na agenda ama ningtina thamlaga khanasi waroisin gi lambi yachi habda lenga ki CM amadi speaker na ayaba pikhide masimak yamna mawong zadabu wakhal yaudab lamsat amani CM ne assembly da ngang liba mayam du pangang ngang mani taseng na hairabada ngang sinabani mi sumna bangang mani khanaba pamde matam sangdokki sanu khali khanasi nainasi yadaba gi maram karigino Mamangai digi ngang narakpa BJP gi union government amadi state pairiba sing Kuki militant singi lusingu sing sahi kharagi mamangda assembly election singi mamangda wari sanakhi baduda makhal kya gi leba kaiba ya wafam insurance pi khibagi singnaba kya marum laikre madupuna thokliba wathok asi lusinna ba hona bada miyam khangna lusinma pamde makhoi maromdom tumin durang lusinma pamba mali sirol lusinna makhata na hai All political party ki mifam sungsoi soidana kawgada bane amasum prime minister amadi union home minister unanaba Manipur lengana thaurang tawgada bane loinana Manipur thoklibi irang asigi woroisin khutak tu purakani aduga mayumai kai mai thato pikraba misa miya masing palabada lising humfu hena lanjena bigi awaba khangli loinana irang asigi thaudang punamak CM na lawduna model ground na pham thato kada bane ngasigi khana nainaraba tungda Manipur gi watho asigi matang union amasum state lengana white paper ama puthoknaba taksinki loinana watho asina maram oiduna sahi lising gi puwari leijaraglaba territorial integrity da akaiba lakpa tarabadi madugi tax akpunama union amasum state lengana pugadabane sibasang mani gi langdai lanjenaraba singi khutakta mayum hingola hanjin hangadabane masum makhoiba punsi chupa oina akan ma security gi akan ma section thorang lakhat kadabane haina lengang taksinki atopa pa omana Congress na emotion sagatuna political khudong saba launa bkhona bani MLA ibomsa Manipur gi irang si Congress na lusin ma pamdi Assembly House tagi
ngarang opposition gi Congress party gi MLA sing mapan thokibadu emotion sagatuna political gi khudong chaba longnaba honabari haina BJP Manipur Pradesh gi wangang loisu oidiba lamlai kendra gi MLA KS ibom sana phongdokre Babu Parada liba wabagai kendra gi MLA Usam Deben gi quarter da pangdokiba pawgi mipamada KS ibom sana phongdokibada Congress ki MLA sing ngarang assembly gi zero award pukhalakpu gi wapam amagi matungda house gi mapan thokiba dumak maram sadi Sei taraga manga hena lengak pairam laba hanagi Chief Minister na sathariba assembly da Prime Minister unana bi ayaba lawna bu warep lawsi haina pukhalakhi bu wapam adumak lebak thibani hauji haujuk sathariba assembly mi phamasina hek hawbadagi lamdam sigi miyam gi wapam kya pukhatuna khanari masidana tan opposition hangbo hang kya gi lengak ki makedi gi pakumpiri center masum state lengak na Manipur gi irang asi lusinna na ba sabsana hunaduna lakli ki mangna makha taraduna NRC satna handuna mitop khandolaga masagi maramdamda halankhina ba BJP lengana pekhalakli ba khongthang asida Congress ki sapsaba phirep ama phawba miyamda khangan balaitri NRC asimak yaningdi haina Congress party ki national leaders singna phongna thamkibu wapong kya lairabani thokliba lana sina lamdam sigi miyam kham thengna wari haba lengana sapsana khangi adubo Congress na misa miyam gi awaba putholaga assembly da political gi khudongsa ba lawna bo hona ba sima lebak thibane ki Atopa Pomana MPS na loba thabak paikhalaktrabadi court satlagani desam Manipur Public Service Commission MPS na loba Manipur Civil Service Combined Competitive Prelims Exam 2022 gi paper 2 da question ani sai enaba masum aran ba yaure numit mangani gi manungda MPS na sai enaba asigi matangda khongthang amata lakhalaktrabadi experiencing amadi miyamgi interest desamna law court ki mating loragane haina mahiru lup asigi secretary education oinam Ramesh na phongdorakli mahiru lup asigi office ta permission ko unaba madama na phongdokibada hairiba examination asida question ani gi sayena ba masum aran ba yawbane exam asibu thakiba singna answer pibada negative marking leibana maramoiraga pakhum pibada aruba moiki examination asigi GS paper 1 da answer oiba yabo option ani yawbadigi grace mark pikhibagum paper 2 gi question number 31 amadi 61 da oibe yaba option yawduna sayena ba amadi aranma leiriba asigidamak grace mark pigadabani hiramsigi matana sayi sigi July 18 da desamna MPSC da CP sinduna sayena ba sigi matangda khangan masu laikrabani aduba hauzik phawba pakhum amata pidana leiriba sima mahairu loop asina haksina lawi numit mangani gi manungda karigumba MPSC na asoiba sigidamak sab sab khongthang ama lakholaktrabadi experiencing amadi miyamgi interest law court ki mating lawragana ki makha chatharak poina paunikol pause gi editorial miyamna thamjari sab sab warep lawraga launch lusinna bo honasi hausik Manipur da thokliba launch fana koire launch na mara moiraga mayu me kai mai thado pikhraba miyoi lanjena duna tuwa relief camp kyara sangjapam lawduna lainari Launch Kuki militants narco terrorists na makoi gueba tongan ba administration na mataladuna sanction ba khongjangni sanction liba khongjang asi Manipur thugai na bahona ba khongjang habisi mipum khudimona khangna ba phamni launch ki dabi asi lenga ka tan bi ki muhutta mitai maitai furup to onsilaga numai kapsin ba bom kapsin duna maitai na khunda ba chu champur more Kuki militants narco terrorists na khudum jansin khre haina logai house mitai maitai amata makhada lamidis pangamdri Kuki Kunja Misam Singsu Impala Lakangamdri. Housing Lady Bamonsi Lam Kaito Patomatory. Mitai Maiti Misam Prazadi Lairadana Security na Yom Duna Satliva Mantri Amadi MLA Amata Moreda More Chuzambu Satpangamdri. Lady Bamongs Manipur Simasia Tara Brahavis Hangbi Abawang Oji. Adubo Lenga Kimaki Digi Lanch namely Langenary Prazas Masamasa Yum the Hanjunavakana Honari Fondo Kusulekre. Adubo launch name behind the Madu Wedri. Lan Horiba Kuki narco theories in the India Langana Nakoin and a Tongshil Havisi Punamona Kangari. Matang di Yaurabadi, Manipulanga Amaladi Banina, Langana Topom Toko Tabak Tokoni, Miyamamadi CSO Sing Yauna Langana Manipur Kaibi Yaru Heva, Sab Warep Amalominaraga, India Langak launch solution of Akando Kolau Luinana, Kongzang Ama Sanction Bigimata Dara Brahina Kaliensu, Paush the Makatari. Atopa Pamadana STDCM na malem gi yellow missing in the mid thoram pang tokre
Malemgi mafam khudimagda pangthoknabagum Scheduled Tribe Demand Committee of Manipur STDCM nasu ngarang August 6 mapanda Manipur Press Cup the International Day of the World Indigenous People ki thoram pangthokre. STDCM ki secretary ke Bogendra jina thadorak postiro lamana hai UN English ngani ga kunga mari ki oina piriba thim gi mathakta India gi phiba nungda yelhomi mitai maitai gi phibam haiba local thim amasu STDCM की मैकेडी की खनना बपुरकी Senior Advocate हानगी Manipur Human Right Commission की Chairperson खाइदे मनी मसुम STDCM की Working President Lieutenant Colonel Laisram Lokendra अनिना Sibcase अमसुम थौरम मपु ओइना सरगाकी STDCM की Chief Patron M Naudalen Khomba अमसुम Advisor Professor Hais Jayanta Kumar सरगाकी AMU की Law Department की HOD Professor Yumnam Premananda Masum Federation of Home की President Sapam Sajadumanina Resource Person Oina Saruyaduna Wanganki Sibges की वो role period ना Advocate खाइदे मनीना येलोमी मीताई माइते को एस्टे लिस्ट सलहलु हाइबा डिमांड की मतंगदा मणिपुर ना पैखतम तो को थबक पैखननाबा दक्षिण की तंगाई फदबा फोंदोकी थौरामदुगी वरोल पीरदुना लाइसरम लोकेंद्रना मीतई माइतई एसटी डिमांड असिगी मथौ तारिबा रिकमेंडेशन असि थाबिनबा मणिपुर लेंगाना वरेप अमा लौबगी तंगाई फदबदु निंगसिंकी थौरामदुर तिनकिबा मियोय खुदिमंगना मणिपुरगी येलौमी अमा ओइरिबा मीतईबु अथुबदा इंडिया की कॉन्स्टिट्यूशन की मखादा एसटी लिस्ट यहुंदुना येलौमी अमा ओइना सक खंगनबगा लोइना कॉन्स्टिट्यूशन की ngaklo pihanaba मणिपुर लेंगाना थिनथबा तौदुना थबक पैखिरकदबन हाइना अमा तो ओइना क्यानखी Lushilak point at the perform, yellow imitation Malem the key, Mutanava Tarang Lokatpinabai, Unecoda Takshin Trek. Malemgi Inkta Papurana Honariba, UNOgi, Masam Oriba, UNESCO Sindunangasi, Sai Kudingi Lepolate and August Mapan Kudingi Malemgi Yellow Missing Numit and a Pant of Liban Numit a Sigamari Regana, houses my Kayaki Manipurgi Yellow Me Oriba imitation Bumuta Kinaba, Hotnarak Liba sitting up to Nava Tarang Lokat Piuhaina. Akshuna ayib sirol piduna takshin krihari sirola duna makha taraduna sahi lising ahum henbigi puari leijaraba mitei singasi ingna sikna manipur khundari ba furup mane furup asina sports culture martial arts na singba hiram kya India bu malem gi thakta saktak tuna lakli adubu ikhang khanguduna koki narco theories na hokiba mamang sahi gi me ahum digi afaba makal gi khulai paiduna kari su khangjadraba isam samjaraba mitei singda onchinduna landarakibane Kuki Singasi Indian Namadi Manipur refugee ni Hibisidi are Suishana India government the Kuki relief fund Natragana refugee fund Pibinaba Hijakibida Marira Tokno Kumza English Samapan go hum Dragataret English Samapan go Yankamapan English Samapan go Humfutaru Amadi English Samapan Humfugani Pon fund Pikibas in the Mayak Sing a Taklabani Hadi How's the Kuki Sing imitation as a Tariba Tabasi Singha Hingsa Yaitamiki Tabangakani, Makoina Samzaraba Mitekia, Hat Padanatana Mayumake to Namai Tatopi Hibadi, Miokia relief cameras from Loudon one Hindi, Mitei Singueva Aruba Lepam Kia Amadi, Heritage Site Kia Tam Tumna Mangantakan Krabani, Masina Mitei Singa Horak Mamadi, Tanglu Mutanaba Asoba Akibam Pidipini. Masidas na Kuki Sing Manipurgi Singmai Kia Kok Tok to na Poppy Taba, Drug Sumba Mandit Lalon Itiki Tabak Torum, Tawashina, Mioeva Kunai de Su Asoba Akaiba Kia Pidibinaki, Amaramda, Taubal Su Malem Yellow Missing in Numit Palan Toram to Craig, Tauramaduga Mari Lena Manipur Human Rights Commission Gihaniki members Oriba, DM University, LML Law College, Alumni Association Chairman Nangwab Nongan from the Craig. Peace and Freedom Academy Tawal DM University LMS Law College Alumni Association Samnaraga National and Human Resource Innovation Manipurgi Makara Pangtukiba Palan Thoramadu the Mahana Makataraduna Kumza English Magasama Pangani Fugumapanda Same Kiba Manipur State Constitution Ekasi Amuk Hanjin Mana Aikoinangasi Mayuk Nariba Pur Masil Unkatnabana Sing Bakayagi Awabak Mayamasi Kwanmangani Maramaduna Hariba Manipur State Constitution Act 1949 si amu hanjina na basa thariba Manipur Legislative Assembly da MLA sina worek lawraga India lenga takshin gada bani haiba wakon thamki aikhoigi imung manungi awabadi aikoina ko onanaba losinana ba hona gada bani mapan gi miyoi sina aikhoigi awaba losin mangamloi ngasidi Manipur kangkhong saire hairaduna aikoini ihau
ꯑꯩꯈꯣꯏꯅ ꯏꯍꯧ ꯑꯁꯨꯝ ꯍꯧꯗꯨꯅ ꯂꯩꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯇꯨꯡ ꯍꯜꯂꯛꯄ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯕ ꯑꯁꯝꯕ ꯂꯝꯕꯤꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛ 1949 ꯍꯟꯖꯤꯟꯕ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ